Taipang ki miwa singi tamak autumn season si yam nungai pa matam ama oi. Matam asiki nungai pa si mawong kaya ta pangthok na yi. Ukhrul ki oina hairati nong hangthok pa ka loina na natural surroundings ki fachapa ching tambak khai ta na lei shat pa yanchang napi chinchak watana fangpa natural surroundings scenic beauty mayam sina inspiring purak pa mayam si yeng raka nungai ba si express tawpa matam oi. Wakhan nungai hanba phongthok pa si Thaina mamangai taki tangkhul singna thare kumai haina pangthok ni thare kumai asi tangkhul ki khun khuting da hojik phawpa pangthok nari si maru waina nungai pa matam purak pipa kitamak isor bo thakhat ba kumai ni Christian oi khrepa ki thung the first harvest of the year mayam si chils the puraki October matam si glory day amasung picnic chatpa matam haina shu khangnai glory day pangthok pagi tradition si American Christian missionaries singki leki si su oi makhoina hawthok pi bani chahi chama ki thung da shu zela asigi khun kaya da harau taram na glory day si pangthok tu na lei American Christian missionaries sing na hawthok pi basi autumn season ki facha basi taipang ki mioi da pukni nungai ba porak pipa ki isorbo thakat namba pangthok pani glory day si naharo singna ishei shakraka outdoor activities kaya paikhatuna harau taramna pangthok ni Ukhrul town da de glory day si pangthok na ti picnic oina shingraba kum ui picnic si su mong makhar yam leiram bayai Ukhrul zila da khwaita ki popular oi pa picnic asi lao the paddy fish culture chintuna nga yok patu October matam masida Lau atu da chatlaka nga sing tu pharaka nungai na chamina pani siki matang da Ukhrul ki nupi amana shumhai aigi ming atim leleng kawe hojik matam se Ukhrul chingi tamakta de koidagi nungai ba matam ne October hiang khai matam se ahal laman khai da bida hojik matam se picnic yam nungai na chatpa matam ne aduna ishol na sho akhoi chingi mi sida nungsi khrajani matam gi oina lei oirasho phajana satpa matam ne chinjak oirasho insang napi oirasho phajana hauba matam ne hojik season ki matam sina akhoi gi wakhan da sho akhoi gi booking da sho yam nungai halle Hantak October ki tang tarata ki taramari fawpa Bongrai khunda pangthokpa numit mari ni ki Cosmos Flower Festival si su autumn season ki fachapa si isorbo thakat na ba phongthokpa kumai ama oe Bongrai khun asi Ukhrul town taki kilometer 40 hena thapraka awang maikairom leiba Blacktop Road na connect tawpa khun ama oe Khun asita local singna mateng pipa ki every nooks and corner of the village Cosmos lay shat ki Lampi Park amasung yum ki compound fachana maintain tawki loina na Cosmos flower si fachana krum tawki Cosmos lay asita tangkhur singna mai theon amasung hotrawon haina shukawi lay asi mapham ayam bata phangi Bongrai khun khak ta phangbati nati Bongrai Cosmos Flower Festival asi hawba kuitri loina na tourist attract tawkata bati matam kitang di changkani haina khalli oira shu iswana matam ki oina purak pipa nature ki fachapa sina taipang ki mioi the wakhan nungai hanba si sida focus tawraka leptana pangthokrati Ukhrul zila ki khwaita ki tourist attract tawpa festival amashu oipai eco tourism promote tawna pa kanna hotna riba Bongrai khun ki effort si akhoi mayam na support people yam tarka le khun asiki Park Orchid Park 10 acres prairie areas sishu zila asiki khwaita ki chawpa park amani haibashu yai government ki mateng kreshu yautana local effort hotna ribasi zila asiki ror mote amashoi fachaba mapham ta chalati akhoi mayam gi wakhan nungai hani haibasi universal truth chu oi Bongrai khunja singna hotna riba ki train si yangraka isona shampi khrapa amasung matam ki fachaba tu utlaka mioi mayambu wakhan nungai haningba si yang raga ecotourism amasung emotional upliftment ki tamak Bongrai khun asi yam promising oina uri autumn season da Bongrai khun da chatlaka akhoi mayam si wakhan nungai hanse loina na malem si nungai pa matam oi hanse